Hi ma'am, mami ops na ma'am uy kong no kurum jaring asi so video yam nungai ba ama katang sum yam mamangda sum putok charke kaino ganda na sagi Kuki gi macha ngai se kaino kan mogi Kuki gi mama se koi karamba lai karamba makut masa yam yaw ba makut masa yam leng ba lai kangu na sarak pajane buko aduna moise DNA test kumba tawraga daidi moigi mapunsi moigi future se karai dal leramino world gi mafam khuding mak tai ju tan thore hai daidi kaw dana matang jum tan thore ine buko adu bokta ngasi bo hanba leite manipur gi parja mayam da mo onjal laga ngahak leraga koigi kai ha da pukhi manung da laibani 700 square kilometer gi manung da laiba kanoni nga gumbani noise phaning matam da phaba yai adu to yai ga na moina ha gi bazu lai ko adubu masigi matung manung jida ko pukhi dong leiba manung jida kai gumba nong sa gumba mayam lai ha ji di moi di khangdri ba ngasibo sagi mama mapa na tambirak ta ba mama mapa na mama do lai mayam duga thengnaraga lai mathang mix tower polopani na masa je makhut masa mayam ngak lairaga bom naril lairaga di aseng bagi kumdaraga thengna je di dhak kana thengna badu na hena phadra kari ganda bada bom macha mani dong kapaga samrai pan na deida army khara changjalaga adugi future duna adugi keno duna hena nungai basu nati ko aseng badi thengna je hai ta ga di man mayai da lepaga mayai da het samrai pan army changjalapaga het halla sien gi bagumba adugumba adaidi ngasi nang na ngangi ba nang na ngasi 700 dagi 50 minus to tharadi keno mana ngangi ba mayam je moi gi mama do mapa do karai gi horokpano kamai torokpano hai ba du ding ngasi bo mana khangjaram moi ba ko aduna ni ne macha masu do jungle la pu dana kappi do side ta kappi ji jo amta tabi 650 khak ngai ha manung da de kangru tin chi bi ba pau yo ba mayam side ta kap tana leibam chabam mathong marang khangdrabinina hingbam mathong marang khangdrabinina leibam chabam do khangdrabinina macha do pura kochen chele jungle da kai da aduna tawra kappi ba aduga manipur meitei macha ngai nangi nama na pa mayam duna nachinna naw mayam duna asam rifle na dai CRPF changapa matam da tawriba changhandriba adudi karim udeba aduga akhoi ima singna thengnaru cho na haiba potu di noi hantu akhoi gi imari gi sinaw ngai akhoi gi sinaw leiriba mayam je changhan gi ge tawon gi ge haiba matam da di noi gi asam moi gi asam rifle kanggu na mu thingjali ne noi di kaino ga asam rifle do noi kan bi ge na noi ga hana ling su lei nei na adu kan bi ge na la pa kan da di na khoi gi natu na cha mayam do tholaga muk changhandr ne ba nungai lila je seng bugi aduna kitang nokna baje kitang hallo na sagi horofam na sagi leibam chabam mathong marang khangtana leirapagi matungina ko hojik kaino ha kan da world gi mafam khuding makta india gi mafam khuding makta loina khangabani kanano phaije kanano patrije makoina kari karba tawi makoina kari mafam da lei nakoi gi huran bakara nakoi gi drugs la lon ba paisa pai ba karana nakoi de injal laga thagi tolo su phangba na taba na punchi chupa na tu na sa du ga nungai na paisa ta laga phammaga tummaga charaga leiga do bodo paisa kha tanjaraga adu da khulai pairaga meitei masa ngai da kanaba honi ga na koina changa iba na koina tawrei do noi nungai na punchi chupa leiba ngamoi khangba adu wangang ba ye ai kadai dei polei no adai di kadai dei horei no kadai dei lai no aduna ni ne nayum da leiba ngam da na jungle da kochen chela leido ha paisa kar piramni na thibong khara drugs khara pijaraga na thibong khara thadaraga adu dugi punchi du na nungai ra ne na koi je lai ne ba adu na ngah leiraga tong nungai bro adu sobudi dong hatong ne lau kumdara di naril leiraga di ha paisa khara pira di nogi drug la loan bakara na dai di nogi kano church ki pastor khara na dai di kano khara na paisa khara pira di numai ka pro adu tawro maru khara pira di adum dong ka pai wa ne ba atro naril leiraga di kumo tawlo noina ngambai mong da haba kana da bada parja mayam wahal laga parja mayam kochen chela laga na khoi ju chelan bangam mi na khoi ju kadai dal lai bangam ne hai ba do noi ju kochen chela khang ga ne ba ko aduna wa yang ngang na gumji aseng bagi
ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯈꯤꯇꯪ ꯅꯣꯂꯦꯖ ꯈꯤꯇꯪ ꯅꯁꯥꯒꯤ ꯏꯟꯗꯤꯌꯥꯁꯤꯗ ꯃꯐꯝ ꯆꯥꯅ ꯍꯤꯡꯒꯦ ꯃꯐꯝ ꯆꯥꯅ ꯂꯩꯒꯦ ꯑꯩ ꯄꯩꯁꯥ ꯇꯥꯟꯖꯔꯒ ꯏꯁꯥꯒꯤ ꯏꯔꯟꯅ ꯂꯩꯒꯦ ꯑꯥꯎꯠꯁꯥꯏꯠꯀꯤ ꯐꯣꯔꯦꯟꯒꯤ ꯅꯊꯤꯕꯣꯡ ꯈꯔ ꯆꯥꯔꯒ ꯅꯊꯤꯕꯣꯡ ꯈꯔ ꯊꯥꯗꯔꯛꯑꯒ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯅ ꯍꯤꯡꯕꯗꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯕ ꯈꯪꯉꯕ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯆꯣꯏ ꯄꯨꯆꯣꯏ ꯉꯥꯡꯉꯤꯅꯤ ꯑꯗꯩꯗꯤ ꯃꯆꯥꯐꯧꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯉꯩ ꯀꯣꯏꯆꯦꯟ ꯆꯦꯟ ꯈꯥꯡꯉꯤꯁꯦ ꯃꯆꯥꯐꯧꯗ ꯖꯪꯒꯜ ꯃꯅꯨꯡꯗ ꯇꯨꯝꯃꯤꯔ ꯆꯥꯔꯤꯔ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯑꯗꯨꯒ ꯀꯣꯏꯆꯦꯟ ꯆꯦꯟ ꯈꯥꯡꯉꯦ ꯅꯪꯅ ꯈꯥꯡꯗꯅ ꯅꯪꯅ ꯆꯠꯇꯅ ꯀꯗꯥꯏ ꯌꯧ ꯆꯠꯀꯦꯗ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯥ ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯉꯣ ꯀꯝꯕ ꯈꯤꯇꯪꯗꯁꯨ ꯈꯪꯉꯣ ꯅꯁꯥꯒꯤ ꯐ꯭ꯌꯨꯆꯔ ꯅꯁꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯅꯁꯥ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯀꯃꯥꯏꯅ ꯍꯤꯡꯉꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯉꯕ ꯑꯗꯨ ꯈꯪꯕ ꯉꯝꯕ ꯀꯥꯟꯗꯅꯦ ꯅꯣꯡꯃ ꯐꯥꯗꯣꯛ ꯋꯥꯈꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯅꯁꯥꯗ ꯈꯟꯖꯅꯦꯕ ꯑꯩꯈꯣꯏ ꯆꯦꯟꯗꯦꯕ ꯑꯩꯈꯣꯏ ꯆꯦꯟꯗꯦ ꯆꯀꯠ ꯆꯀꯠ ꯐꯣꯡꯉ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯕ ꯑꯩꯁꯨ ꯆꯀꯠ ꯆꯀꯠ ꯐꯣꯡꯉꯒ ꯑꯁ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯩꯇꯩꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯅꯪꯅ ꯃꯩꯇꯩꯗꯒ ꯁꯤꯖꯤꯟꯅꯔꯤꯗꯣ ꯁꯤꯙꯔꯤꯗꯣ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗ ꯀꯔꯤ ꯆꯥꯎꯈꯠꯄ ꯅꯣꯏꯒꯤ ꯀꯨꯀꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯑꯐꯕ ꯀꯔꯤ ꯇꯧꯕꯤꯕ ꯂꯩꯔꯒꯦ ꯅꯪꯅꯒ ꯌꯥꯝ ꯃꯥꯟꯅꯅꯤꯡꯗꯦ ꯇꯜꯂꯦ ꯅꯪꯒꯨꯝꯕ ꯀꯅꯥꯝꯇꯁꯨ ꯃꯥꯟꯅꯔꯝꯃꯣꯏꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅꯁꯨ ꯍꯥꯠꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗꯗꯤ ꯅꯈꯣꯏ ꯃꯃꯥꯡꯗ ꯂꯥꯏ ꯐꯣꯡ ꯐꯣꯡ ꯂꯦꯞꯄꯗꯣ ꯈꯨꯠ ꯊꯥ ꯉꯝꯗꯦꯕ ꯃꯩꯇꯩꯗ ꯈꯨꯠ ꯊꯥꯔ ꯅꯣꯏ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯅꯣꯏ 13 15 ꯍꯥꯠꯇꯣꯛꯈꯤꯕꯗꯨꯗꯤ ꯅꯈꯣꯏ ꯈꯨꯠ ꯊꯥꯕ ꯉꯝꯗꯦꯕ ꯀꯤꯔꯤꯕ ꯅꯣꯏꯁꯨ ꯁꯤꯖꯤꯟꯅꯔꯒ ꯇꯧꯔꯛꯀꯗꯣꯏꯅꯦ ꯅꯣꯏꯁꯦ ꯈꯪꯉꯕ ꯌꯥꯝ ꯋꯥꯠꯂꯤ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯅꯣꯏꯒꯤ ꯀꯔꯤ ꯅꯣꯏꯒꯤ ꯑꯥꯎꯠꯁꯥꯏꯠꯇꯒꯤ ꯐꯣꯔꯦꯟꯗꯒꯤ ꯂꯧꯊꯔꯛꯄ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯑꯗꯩꯗꯤ ꯅꯣꯏꯅ ꯆꯥꯔꯤꯕ ꯅꯊꯤꯕꯣꯡ ꯆꯥꯈꯤ ꯃꯌꯥꯝꯗꯣ ꯃꯤꯒꯤꯗꯤ ꯍꯪꯀꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯅꯣꯏꯒꯤꯗꯤ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯗꯣꯔꯤꯅꯦ ꯀꯨꯀꯤꯂꯦꯟ ꯍꯥꯏꯔꯒ ꯀꯨꯂꯦꯟ ꯌꯧꯕ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯗꯨꯝꯗꯤ 100%ꯅꯤ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯤꯇꯪ ꯈꯜꯂꯣ ꯅꯣꯏꯒꯤ ꯅꯁꯥꯁꯤꯗ ꯀꯔꯤ ꯈꯟꯗ꯭ꯔꯤꯅꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯒꯗꯧꯕ ꯀꯨꯀꯤꯒꯤ ꯅꯨꯄꯤꯉꯩꯁꯦ ꯃꯣꯏ ꯄꯣꯛꯂꯛꯄ ꯃꯣꯏꯒꯤ ꯅꯨꯄꯤꯉꯩꯁꯦ ꯀꯩꯅꯣ ꯃꯈꯣꯏꯒꯤ ꯂꯥꯏꯁꯦ ꯃꯈꯣꯏ ꯁꯥꯔꯛꯄ ꯂꯥꯏꯁꯦ ꯀꯔꯝꯕ ꯂꯥꯏꯅꯣꯅ DNA ꯇꯦꯁ ꯇꯧꯔ ꯏꯟꯗꯤꯌꯥꯒꯤ NIAꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯈꯔ ꯊꯤꯍꯟꯕꯅꯗꯤ ꯐꯕꯖꯥꯠꯅꯤ ꯑꯗꯨꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯍꯧꯋꯤ ꯑꯗꯨꯝ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯈꯣꯏꯅ ꯍꯧꯋꯤ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯑꯗꯨ ꯇꯧꯔꯛꯄꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯍꯧꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯇꯥꯕꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯥꯀꯥꯟꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯕ ꯀꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯩ ꯀꯩꯅꯣꯅ ꯍꯧꯕꯨ ꯍꯧꯗ꯭ꯔꯕꯀꯣ ꯇꯧꯗ꯭ꯔꯕ ꯃꯈꯣꯏꯅꯕꯨ ꯍꯧꯔꯕ ꯃꯣꯏꯗꯤ ꯗ꯭ꯔꯛ ꯅꯨꯡ ꯈꯔ ꯄꯤꯖꯔꯒ ꯑꯗꯩꯗꯤ ꯄꯤꯇ꯭ꯔꯨꯛ ꯄꯤꯉꯩꯗꯤ ꯀ꯭ꯂꯥꯁ 6, 7, 8 ꯀꯥꯔꯛꯄꯗꯒꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛꯁꯦ ꯃꯤꯑꯣꯏꯕꯁꯦ ꯃꯤꯅꯨꯡꯁꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯤꯉꯣꯟꯗ ꯈꯨꯠ ꯊꯥꯗꯧꯒꯤ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐꯣꯔꯦꯟꯗꯒꯤ ꯂꯥꯛꯄ ꯑꯗꯩ ꯏꯟꯗꯤꯌꯥ ꯇꯨꯔ ꯇꯧꯔ ꯂꯥꯛꯄ ꯃꯌꯥꯝꯗ ꯄꯩꯁꯥ ꯈꯥꯏꯗꯧꯒꯤ ꯑꯗꯩꯗꯤ ꯁꯤꯒꯤ ꯍꯩꯉꯥꯡ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯁꯤꯁꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯃꯈꯣꯏꯅ ꯑꯣꯕꯖꯥꯔꯞ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯃꯌꯥꯝꯁꯦ ꯀꯛꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯈꯣꯏꯅ ꯃꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯅ ꯌꯥꯝ ꯀꯟꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯈꯪꯐꯝꯁꯨ ꯊꯣꯛꯑꯦ ꯑꯗꯨꯒ ꯍꯦꯟꯅ ꯊꯤꯖꯤꯟꯒꯗꯧꯕꯗꯤꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯩꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯦꯕ ꯑꯁꯦꯡꯕ ꯑꯗꯨꯅꯅꯦ ꯇꯧꯔꯛꯏꯁꯦ ꯈꯤꯇ ꯅꯨꯡꯉꯥꯏꯅ ꯑꯗꯩꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯗꯣ ꯃꯣꯏ ꯃꯄꯨꯟꯁꯤꯗ ꯁꯨꯄꯥꯝ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯌꯨꯆꯔ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯁꯦ ꯇꯝꯕꯤꯕ ꯃꯈꯣꯏꯁे ꯀꯔꯝꯕ ꯃꯤꯅꯣ ꯃꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯕ ꯍꯧꯅꯕ ꯇꯥꯏ ꯈꯔ ꯑꯃꯅ ꯍꯥꯏ ꯅ꯭ꯌꯨꯁꯇ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯗꯧꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯃꯣꯏ ꯏꯆꯤꯟ ꯏꯅꯥꯎꯗꯧꯅ ꯈꯟꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨ ꯇꯧꯔꯛꯄꯅꯤ ꯈꯟꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯣꯏꯁꯤꯅꯦ ꯈ꯭ꯋꯥꯏ ꯁꯥꯊꯤꯔꯤꯁꯦ ꯃꯤꯒꯤ ꯃꯌꯨꯝ ꯎ ꯌꯥꯗꯦ ꯃꯩ ꯊꯥꯗꯧꯒꯤ ꯃꯤꯅ ꯄꯩꯁꯥ ꯄꯥꯏ ꯎ ꯌꯥꯗꯕꯤ ꯃꯩ ꯊꯥꯗꯧꯒꯤ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯅꯦꯕ ꯃꯣꯏꯁꯦ ꯆꯥꯎꯈꯠꯂꯕꯅꯦ ꯑꯗꯨ ꯇꯧꯔꯕꯅꯦ ꯅꯥꯒꯥꯒꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯗ꯭ꯔꯗꯨꯅꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯣꯏꯅ ꯆꯥꯎꯈꯠꯇꯣꯏꯕ ꯃꯣꯏ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯒꯕꯔꯃꯦꯟ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯤꯁ ꯄꯥꯝꯃꯤ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯗꯨ ꯄꯥꯝꯃꯤꯅ ꯆꯍꯤ ꯀꯌꯥꯗ ꯏꯄꯥ ꯏꯄꯨꯅ ꯇꯥꯔ ꯂꯥꯛꯑꯕꯅꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯚꯔꯃꯦꯟꯗ ꯅꯞꯁꯜꯂꯒ ꯏꯟꯗꯤꯌꯥ ꯒꯚꯔꯃꯦꯟꯅ ꯈꯔ ꯄꯤꯔꯛꯑꯒꯈꯔ ꯊꯥꯗꯔꯒ ꯃꯣꯏ ꯍꯔꯥꯎꯔꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯃꯊꯪꯒꯤ ꯁꯔꯀꯥꯔ ꯃꯊꯪ ꯂꯥꯛꯄ ꯁꯔꯀꯥꯔꯗꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯃꯈꯣꯏꯅ ꯑꯗꯨ ꯃꯇꯝꯗꯨ ꯃꯌꯥꯝ ꯌꯦꯡꯉꯁꯦ
ꯈꯥꯡꯉꯁꯤꯀꯣ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯈꯥꯡꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯍꯥꯏꯕꯁꯦ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯃꯣꯏ ꯁꯥꯔꯛꯄ ꯂꯥꯏꯗꯨꯗꯤꯀꯣ ꯀꯔꯝꯕ ꯂꯥꯏꯅꯣ ꯍꯥꯏꯕꯗꯨ ꯃꯃꯥ ꯃꯄꯥ ꯁꯥꯔꯛꯄ ꯂꯥꯏꯗꯣ ꯑꯗꯨꯒꯨꯝꯕ ꯂꯥꯏꯗꯣ ꯀꯔꯝꯕ ꯂꯥꯏꯅꯣꯁꯦ ꯍꯥꯟꯅ DNA ꯇꯦꯁ ꯇꯧꯔꯒ ꯍꯥꯟꯅ ꯌꯦꯡꯊꯣꯛꯄ ꯌꯥꯝ ꯀꯟꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯃꯤꯁꯨ ꯃꯥꯟꯗꯕ ꯑꯗꯩꯗꯤ ꯆꯥꯎꯈꯠꯇꯕ ꯃꯁꯝ ꯃꯅꯥ ꯈꯔ ꯀꯥꯛꯁꯟ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗꯤ ꯖꯪꯒꯜꯗꯩ ꯍꯧꯔꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯖꯪꯒꯜꯗꯩ ꯀꯗꯥꯏꯗꯩꯅꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯦꯗꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯐꯖꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯖꯪꯒꯜꯗꯩ ꯍꯧꯔꯛꯄꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯇꯥꯜꯂꯤꯅꯤ ꯑꯗꯥ ꯇꯥꯜꯂꯤꯅꯤ ꯀꯅꯥꯝ ꯇꯥꯟꯅꯗꯦ ꯍꯧꯖꯤꯛ ꯑꯉꯥꯎꯕꯩ ꯈꯔꯅ ꯃꯣꯏ ꯇꯥꯟꯕ ꯋꯥꯅꯦꯕ ꯑꯉꯥꯎꯕꯩ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛ ꯂꯂꯣꯟꯕ ꯅꯨꯡꯉꯥꯏꯅꯕ ꯃꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯅꯨꯡꯉꯥꯏꯅꯕ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯄꯣꯠ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒꯨꯝꯕꯗ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯅꯦꯕ ꯁꯤ ꯍꯥꯏꯔ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯑꯩꯒꯤ ꯑꯊꯧꯕꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯆꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯑꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯕꯁꯦ ꯃꯃꯤ ꯍꯣꯞꯀꯤ ꯋꯥꯈꯜꯗ ꯍꯦꯟꯅ ꯃꯌꯥꯝꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯁꯦꯂꯨꯠ ꯇꯧꯖꯔꯤ